야이 동안 ngasi irandam manipur gi nusijarba ichinausingi mafamda ai isa agi iming momolaishram agi laifamna ya school police lane Imphal west tagini ai se agi isa gi sinphamsi musician ama wena lairakpani modern chahi ni phu rena lebak sebada ai leijarakpani akoina tawriba sinpham tumam chafam khangdaba arumara khamappa kholappa mayam sina maram orega aigi haksang sida yamna nuaitaba chai yam khala kada thoi daba mayam mathau dang tholappa adi mathakta thaina ngang nangri matamda accident da aigi phang yam thin sujan giba aduna masina hujikta akaiba mayam ama lakpa ai honaba yaba mayam ama honare adubu masi mongoloidaba haidare adubu isorgi thau pipa haidaga isorgi plan degi god's plan degi aina igi naw ya nusijarba aiga faminariba akoigi naharup makhapat degi akoigi ming panjarbada akoigi naw saikhom lega mana aigi haksang si yam telba matam numeri ni manga nisimanungda step by step paibiduna therapy matang singli nauri gi oiba muscle gi oiba makan se amata chithadana tawbiduna ai ngasidi anong mapok ama poe haijai me am thamjage adana aina ngkai leitana aigi naw saikhom megabu ai thagachari isona thaujan bibo isunu matung lakadoriba punsida mi kayagi sumaina awana nangaga laidiba punamakse naki nakutagi amadi naki wakhalon naki samjaba minung si leiba yam samna leiba mongsina maram oiga mi kayagi punsi onba ngamba oyu haibsagi haijage isona thaujan Thaujali Sona Matung Tarpa Tabakoti Mai Papa or Nadietaba ni Punchi Sana Migi Seva Nambo. Which is got on the tower. Hello, Peter to Titter, you can see, feel the high button. Stamos 8 to say I want to meet the Pita, Congo City. Tamo Almalapomatom, people swim a lap on it. I do want to see in a high Sona Pirapa High Day. Sona Pirapa good in Kra Hypotare, Mayamzi. 하이디 technology 오 하이다 거기 담 바이다 해본 아도 담오게 technology 중에서 아이나 이 신품지 맞동이네 담오 technology니까 아도 담오다 아이나 스마트 도드나 아이나 것이 하이디 아이나 구돈 매야마 담오다 감자버지 이소다 아이나 것이 보고비 마야래나 저 이칼주 칼리 더 세나 해마탄다 아도 담오 스마이나 아이나 하이디 아이나 아한말 라고 것이 아이나 것이 마이 파고세 아이나 가랑다기 이소다 아이나 어디 담오지 엄터디 간한 비오 또 마이 파는 비오나 아이나 것이 니자버니까 Thank you. Yeah.